ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ, ꯀꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯍꯥꯏꯕ ꯑꯁꯤꯗ ꯇꯝꯂꯝꯕ ꯑꯣꯏꯔꯒꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯁꯨꯃꯛ ꯉꯥꯏꯕ ꯇꯥꯏ, ꯂꯥꯏꯕꯛ ꯃꯥꯅ ꯅꯥꯊꯩꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝꯒꯤ ꯇꯨꯡ ꯏꯟꯅ꯫ ꯃꯦꯂꯩ ꯑꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯁꯨꯛ ꯅꯣꯡꯗꯝ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯀꯞꯄ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯎꯔꯨꯗꯦ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯧ ꯋꯥꯡꯂꯩ ꯑꯌꯥꯛꯄ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤ꯫ ꯑꯋꯥꯕ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒꯅ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯍꯤꯌꯥꯏꯔꯦꯜ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯄꯪꯕ ꯂꯧꯁꯤꯡ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯃꯨꯛ ꯅꯠꯇꯦ ꯃꯦꯂꯩ ꯑꯗꯨꯁꯨ꯫ ꯅꯤꯡꯁꯤꯡꯕꯗꯨꯅ ꯀꯥꯏꯍꯧꯔꯛꯇꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯇꯧꯔꯝꯕ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯃꯦꯂꯩ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯅꯨꯄꯥꯗꯨꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯃ ꯑꯣꯏꯕꯅ ꯏꯀꯥꯏꯕꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯦꯂꯩꯕꯨ ꯌꯦꯡꯅ ꯇꯞꯅ, "ꯈꯔ ꯉꯟꯅ ꯂꯥꯛꯑꯣ, ꯊꯣꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯩꯔꯥ? ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯕꯁꯤꯕꯨ ꯅꯪꯅ? ꯑꯣꯟꯊꯣꯛꯅ ꯋꯥꯔꯧ ꯆꯥꯎꯏꯗ ꯅꯪꯁꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ, ꯑꯩꯅ ꯆꯤꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯀꯩꯒꯤ ꯅꯪꯅ ꯈꯪꯗꯦ? ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦ." ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡꯗꯒꯤ ꯑꯊꯤꯡꯕ ꯈꯔ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯃꯤ ꯑꯃꯅ ꯃꯦꯂꯩ ꯑꯁꯤꯅꯤ꯫ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯥꯄꯜ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯁꯦꯡꯅ ꯂꯩꯇꯦ ꯃꯥꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯌꯥꯏꯔꯦꯜ ꯑꯁꯤꯅ ꯈꯨꯜ ꯊꯪꯅꯕꯒꯤ ꯄꯥꯈꯪ ꯑꯃꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯥꯎꯌꯣꯛꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯔꯦ, ꯄꯨ ꯄꯥꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯁꯤꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯀꯟꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ, ꯇꯤꯡꯈꯪ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯃꯦꯂꯩ, ꯑꯩ ꯈꯪꯏ ꯇꯁꯦꯡꯅ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯁꯨ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯤꯕꯁꯤꯕꯨ? ꯏꯃꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯇꯥ ꯍꯤꯌꯥꯏꯔꯦꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯅ ꯂꯦꯞꯄꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ?" "ꯈꯠꯅꯕ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯦꯂꯩ, ꯑꯩꯒꯤꯁꯦ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗ꯫ ꯑꯁꯨꯝꯕ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯕꯣ?" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯦꯂꯩ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨ ꯁꯥꯎꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯨꯝꯅ ꯃꯈꯥ ꯇꯥꯏ, "ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯕꯤꯅꯕ ꯑꯣꯏꯔꯦꯀꯣ? ꯑꯁꯨꯝ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯑꯩ ꯃꯇꯨꯡ ꯊꯣꯔꯛꯑꯣꯏ꯫ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯆꯍꯤꯁꯦ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯟꯅꯕ ꯌꯥꯔꯕꯅꯤ." ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯟꯅ ꯏꯁꯧ ꯇꯧꯔꯛꯄꯁꯤꯗ ꯃꯣꯃꯣꯟ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ, "ꯁꯥꯎꯖꯤꯟꯅꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯃꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯀꯨꯞ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯏ? ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯐꯕ ꯑꯝꯇ ꯍꯦꯛ ꯈꯟꯗꯦꯗ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯅꯪꯒ ꯂꯩꯗꯣꯏꯁꯦ ꯑꯩꯕꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ, ꯑꯋꯣꯏꯕ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯪꯁꯦ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯀꯣ." ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯏ꯫ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯃꯦꯂꯩ ꯑꯗꯨꯗꯤ ꯄꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯗꯣꯏꯅꯤ꯫ ꯑꯩ ꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯁꯛꯂꯅꯤ ꯃꯦꯂꯩ꯫ ꯌꯨꯝꯁꯤ ꯈꯔ ꯋꯥꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." ꯋꯥꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯇꯥꯁꯤꯟꯕ ꯇꯧꯗꯦ ꯃꯦꯂꯩ ꯑꯗꯨ ꯇꯞꯅ ꯈ꯭ꯋꯥꯡ ꯃꯆꯤꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ,
ꯑꯗꯨꯅ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯥꯏ ꯌꯥꯏꯔꯦꯜ ꯌꯥꯝꯅꯗꯤ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯦꯛꯇ ꯉꯝꯗꯦ ꯑꯗꯣ ꯅꯪꯁꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯁꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯇꯞꯅ ꯑꯁꯨꯃꯛ ꯂꯧꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯂꯤ ꯃꯆꯥꯁꯤꯡꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯗꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯠꯂꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯈꯤꯅꯤ ꯃꯤꯄꯥꯏ ꯆꯩꯗꯕꯗꯤ ꯌꯥꯗ ꯃꯆꯥꯕꯨ ꯇꯞꯅ ꯆꯩꯔꯛꯂꯝꯃꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥ ꯑꯗꯨꯅ ꯍꯩ ꯂꯝꯍꯦꯟꯕꯤ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥ ꯅꯪ ꯑꯃꯅꯤ ꯏꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯤ ꯈꯔ ꯂꯧꯅꯦ ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯔꯝꯅ ꯅꯄꯨꯟꯁꯤꯗꯨ ꯃꯤꯑꯣꯏꯕ ꯉꯝꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯅꯦ ꯇꯣꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯃꯅꯦ ꯅꯄꯥ ꯅꯕꯨꯡ ꯃꯌꯥꯝꯁꯤꯅ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯅꯤ ꯋꯥꯍꯩ ꯑꯁꯤ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯃꯆꯥꯗꯨꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕꯅꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯂꯩ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯅꯆꯥꯏꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯂꯩꯅꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯐꯩ ꯍꯥꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯜꯂꯤꯕ ꯏꯃꯥ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥ ꯆꯒꯠ ꯆꯒꯠ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯖꯔꯤꯕ ꯈꯨꯝꯂꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯕꯁꯨ ꯉꯝꯗ ꯃꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ ꯅꯪꯁꯤ ꯃꯣꯂꯤ ꯃꯣꯂꯤ ꯑꯣꯟꯊꯣꯛꯅ ꯆꯤꯜ ꯀꯜꯂꯤꯗ ꯅꯇꯧ ꯃꯥꯟꯗꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯐꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯄꯥ ꯍꯣꯏꯅ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯏꯃꯨꯡ ꯑꯗꯨꯒ ꯉꯥꯏ ꯁꯦꯟꯅꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏ ꯕꯦꯝꯃ ꯑꯗꯨꯅ ꯌꯥꯝ ꯂꯨꯏꯅꯦ ꯋꯥꯐꯝ ꯑꯁꯤ ꯅꯪꯕꯨ ꯍꯌꯦꯡ ꯅꯄꯥꯒꯤ ꯃꯁꯤꯡꯃꯛꯅꯤ ꯅꯪꯕꯨ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯅꯃꯥꯏꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ ꯏꯆꯥꯅ ꯋꯥꯕꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯃꯦꯂꯩ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯋꯥꯈꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯂꯩ ꯑꯗꯣ ꯍꯌꯦꯡ ꯏꯄꯥ ꯍꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯑꯁꯤꯕꯨꯃꯒ ꯆꯥꯡꯗꯝꯅꯔꯕꯁꯨ ꯏꯃꯥ ꯅꯪꯅꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯅꯆꯥꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯎꯀꯣ ꯑꯗꯨꯕꯨ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯀꯨꯝꯃꯤ ꯀꯥꯂꯦꯟ ꯅꯥꯏꯗꯨꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯀꯥꯗ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯡꯅ ꯃꯄꯣꯛ ꯑꯁꯤꯃ ꯂꯩꯔꯒꯦ ꯃꯁꯥꯒꯤ ꯑꯥ ꯌꯧꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯃꯃꯥ ꯃꯦꯝꯆꯥ ꯊꯣꯏꯅ ꯍꯦꯟꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯊꯦꯡꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯒ ꯐꯨꯡꯒꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯥꯡꯂꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯏꯆꯥꯇꯣꯝꯕꯤ ꯃꯦꯂꯩꯁꯅꯥ ꯃꯦꯂꯩ ꯇꯨꯃꯤꯟꯅ ꯎꯏꯗꯨꯅ ꯂꯩꯔꯝꯕꯤ ꯃꯦꯂꯩ ꯑꯗꯨ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯧꯕꯗ ꯎꯏꯔꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯤꯡꯉꯤ ꯃꯄꯥꯗ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯄꯥ ꯅꯆꯥ ꯀꯧꯕꯤꯕꯕꯣ ꯑꯇꯩ ꯅꯠꯇꯦ ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯅꯪꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯕꯗ ꯅꯣꯞꯇ꯭ꯔꯦ ꯑꯗꯨꯅ ꯏꯄꯥ ꯍꯣꯏꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯟꯖꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯏꯄꯥꯗ ꯇꯥꯛꯂꯝꯃꯤ ꯃꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯄꯥꯅꯗꯤ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯇꯥꯔꯛꯀꯦ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯧꯗꯣꯔꯛꯄꯁꯤꯗ ꯏꯉꯛ ꯉꯛꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃ ꯑꯣꯏꯕꯅ
ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯗꯨ ꯎꯠꯇꯦ ꯃꯦꯂꯩ ꯇꯞꯊꯅ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯏꯄꯥꯒꯤ ꯋꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯅꯠꯇꯦꯗꯣ ꯅꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯁꯨ ꯍꯥꯏꯗꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯃ ꯅꯠꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯕꯥꯕꯥ, ꯑꯩ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯂꯩ, ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯄꯥꯕꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯈꯣ ꯉꯜꯂꯤꯉꯩ ꯑꯁꯤꯗ꯫ ꯃꯁꯥꯒꯤ ꯃꯒꯨꯜ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯨꯕꯅꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯁꯥꯒꯤ ꯆꯤꯟꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯊꯩꯗꯣꯔꯛꯄ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯆꯥꯎꯔꯦꯜ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯧꯁꯤꯡ ꯂꯩꯕ ꯃꯄꯥꯅꯤ ꯃꯦꯂꯩꯕꯨ ꯄꯣꯛꯂꯤꯕ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯟꯗꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯃꯔꯩ ꯇꯧꯗ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯝꯅ ꯁꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕ ꯃꯄꯥ ꯏꯕꯨꯡ ꯆꯥꯎꯔꯦꯜ ꯑꯗꯨ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯃꯩꯅꯤ ꯃꯦꯂꯩ ꯑꯗꯨ ꯋꯥꯈꯜ ꯃꯌꯥꯝꯅ ꯍꯦꯟꯈꯤꯗꯨꯅ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯂꯩꯁꯥꯕꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯕ꯭ꯔꯥ, ꯄꯥꯈꯪ ꯃꯍꯥꯛꯇꯤ ꯋꯥꯗꯕ꯭ꯔꯥ? ꯊꯦꯡꯂ ꯇꯥꯡꯂꯧꯗ ꯄꯦꯟꯗꯕ ꯄꯥꯎꯗꯝ ꯇꯝꯕꯕꯨ ꯃꯇꯣꯝꯇꯔ, ꯃꯥꯟꯖ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯌꯥꯎꯗꯕ꯭ꯔꯥ? ꯃꯦꯂꯩ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯍꯤꯞꯂꯤꯕ, ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯗꯨꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯨꯝ ꯅꯥꯀꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯞ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ꯫ ꯃꯦꯂꯩ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁꯨꯝꯅ, ꯇꯥꯏ ꯌꯥꯏꯔꯦꯜ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯕ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯡꯗꯕ ꯄꯥꯃꯦꯜꯒꯨꯝ ꯂꯩꯕꯤꯌꯨ, ꯎꯔꯤꯒꯨꯝ ꯅꯔꯨꯝ ꯊꯨꯞꯅ ꯂꯩꯖꯒꯦ꯫ ꯅꯨꯡꯁꯤꯗꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯍꯥꯛꯅꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯃꯦꯂꯩ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯄꯨ ꯄꯥꯡꯁꯨꯗꯕ ꯃꯆꯥ ꯑꯣꯏꯔꯝꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯐꯝꯗ ꯎꯠꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯈꯟꯒꯅꯨꯀꯣ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ꯫ ꯊꯪꯅꯕꯒꯤ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯤꯌꯥꯏꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯇꯥꯊꯣꯠ ꯑꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯤ, ꯊꯕꯛ ꯁꯨꯔꯤꯅꯤ, ꯏꯃꯥꯒꯤ ꯃꯇꯦꯡ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯑꯁꯨꯃꯛ ꯂꯩꯕꯗꯨꯅꯗꯤ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤ ꯀꯔꯝ ꯄꯨꯍꯧꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯃꯃꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯕ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃꯗꯤ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯃꯆꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯆꯠꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯣꯏꯕꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ, ꯏꯃꯥ, ꯅꯆꯥ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯗꯨꯅ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯃꯥꯅ ꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯣ? ꯅꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯜꯂꯛꯄꯁꯤꯅ ꯑꯩꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯃꯤ, ꯏꯃꯧꯒꯤ ꯁꯦꯕꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕ ꯑꯣꯏꯔꯦꯅꯦ ꯅꯪꯕꯣ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ꯫ ꯋꯥꯐꯝ ꯑꯁꯤ ꯇꯠꯇꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅ, ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯂꯩ ꯌꯥꯝꯅ ꯍꯥꯏꯈꯤꯕ ꯊꯥꯏ꯫ ꯏꯆꯥ ꯂꯥꯏꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯔꯥ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ ꯌꯥꯝꯂꯕ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯅꯗ꯭ꯔꯤꯕꯗꯣ? ꯏꯃꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ, ꯏꯃꯥ ꯋꯥꯔꯅꯤ, ꯑꯩ ꯊꯕꯛ ꯆꯠꯅꯕ ꯇꯧꯒꯦ꯫ ꯏꯃꯥ, ꯅꯪ ꯄꯣꯊꯥꯖꯔꯣ, ꯑꯩ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯅꯆꯥꯅꯨꯄꯥ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ, ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯃꯃꯥꯗ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯃꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯈꯤ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯖ ꯇꯞꯅ ꯁꯣꯟꯖꯍꯧꯏ ꯑꯁꯨꯝꯅ,
ꯏꯆꯤꯜ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯃꯥ ꯑꯩꯍꯥꯛꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯤꯕ ꯀꯌꯥ, ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨꯀꯣ꯫ ꯃꯃꯥꯒꯤ ꯋꯥꯍꯧ ꯑꯗꯨꯅ ꯋꯥꯍꯧꯗꯣꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯅꯕ ꯇꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯈꯠꯅꯅꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯇꯁꯦꯡꯅ꯫ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯉꯁꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯋꯥꯍꯩ ꯈꯨꯁꯤ ꯊꯥꯡ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯞ ꯂꯨꯍꯣꯡꯂꯒ ꯀꯩꯗꯧꯔꯒ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯍꯥꯏꯕꯅꯣ ꯇꯥꯏ ꯌꯥꯏꯔ? ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ, ꯉꯥꯏꯍꯥꯛꯀꯤ ꯈꯟꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯍꯥꯛꯅ ꯚꯥꯞ ꯇꯁꯦꯡꯅ ꯇꯥꯕ ꯑꯃ ꯑꯣꯏꯕꯅ꯫ ꯑꯩ ꯈꯪꯉꯤ ꯃꯦꯂꯩ, ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯏ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯪ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯄ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯌꯥꯏꯅ ꯍꯦꯟꯗꯨꯅ ꯃꯦꯂꯩ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯄꯥꯏꯕꯨꯡ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯩ ꯍꯧꯅ꯫ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯄꯗ ꯇꯥꯊꯤ ꯆꯩꯔꯛꯂꯤ ꯑꯁꯨꯝꯅ ꯁꯥꯎꯅ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯇꯦ꯫ ꯃꯄꯥ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯥꯏ ꯌꯦꯡꯗꯕ ꯃꯍꯥꯛꯇꯤ ꯏꯆꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯄꯥꯝꯕ ꯇꯧꯖꯔꯣ꯫ ꯑꯩꯈꯣꯏꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯍꯟꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯣꯡ ꯑꯗꯨꯗ ꯁꯣꯟꯊꯥꯡꯅꯅ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯔꯛꯂꯤ ꯅꯧꯍꯧꯅꯅ꯫ ꯍꯌꯦꯡ ꯏꯄꯥꯍꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯕꯁꯨ, ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ, ꯑꯁꯤꯕ ꯑꯃꯒ ꯆꯥꯡꯗꯝꯅꯔꯕꯁꯨ, ꯏꯃꯥ ꯅꯪꯅꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯅꯁꯥꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯎꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯂꯝ ꯍꯦꯟꯕꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ, ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯀꯥꯗ, ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯡꯅ ꯃꯄꯣꯛ ꯑꯁꯤꯃ ꯂꯩꯔꯒꯦ꯫ ꯇꯥꯔꯨꯕꯗ ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯟꯊꯥꯡꯅꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯇꯞꯅ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯏꯆꯥ ꯅꯪꯁꯦ꯫ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯅ ꯇꯧꯔꯤꯕꯅꯤꯀꯣ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯅꯪꯅ ꯈꯔ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯅ, ꯑꯩ ꯃꯃꯥ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥ ꯌꯦꯡꯗꯕꯤ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤꯕꯗꯨꯕꯨ? ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝ, ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯕ ꯍꯧꯅꯗꯦꯅꯦꯍꯦ꯫ ꯋꯥ ꯑꯗꯨꯃ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯦꯂꯩ ꯑꯁꯤꯅ ꯃꯄꯥꯝꯗ ꯆꯠꯇ꯭ꯔꯤꯕ꯫ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯋꯥꯌꯦ ꯀꯧꯕ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯍꯧꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯜꯂꯨꯗꯦ ꯇꯁꯦꯡꯅ꯫ ꯃꯦꯂꯩ ꯇꯞꯅ ꯍꯥꯏꯔꯤ, ꯑꯁꯨꯛ ꯇꯧꯕ꯭ꯔꯥ ꯂꯥꯏꯔꯕ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ? ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ? ꯏꯄꯨꯔꯣꯏꯕꯅ ꯅꯥꯊꯩꯕꯤꯔꯕ ꯑꯩꯅ ꯀꯗꯣꯝꯗ ꯆꯠꯀꯅꯤ, ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯍꯧꯅꯗꯦ ꯀꯩꯗꯧꯅꯨꯡꯗ꯫ ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯃꯗ ꯏꯄꯨꯔꯣꯏꯕꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯕ ꯇꯥꯏ ꯌꯥꯏꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯪꯅ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯁꯤ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯔꯥ? ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨ ꯉꯥꯎꯗꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯔꯨꯔꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯉꯟ ꯊꯣꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯂꯩ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯉꯟꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤꯕꯗꯨꯕꯣ? ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯄꯨꯔꯣꯏꯕꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯑꯩꯁꯤ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯨꯄꯥ꯫ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ?
nang karisu ningsingba thoktrabra? Nupi adugi marau leiba wahai aduma tabada hiyairel adu masana kari tawkhige haibadu ningsingnaba hotnaduna leirami. Ngaihak ningsingluraga wakal oiratri. Ngarang mahakna yu ngauduna sel thabi sanabada soidana magi nupi asibu yonthokpiramle haibadu. Hiyairel adu melei mangona yengduna, melei ai nangonda yam soikre, yam lankre. Sibu lankre soikre hairu ayabro. Ha, ai nausi tawgadaba sikari. Mi naibu lawba lakpada ai sattaba yagadawribra. Karigino nang naibu masit amata nungsibi jiba. Aigidamag masit ama kanjiba. Nang si ay na haiba ngang wakara taramlabadi asumna tauramloy ko. Imungi mi mayamdagi nang nayeli haduna ay nang ginanagda lagpani ko. Tahi hairel, adu ka kayo nang natawriba. Waro, ay nang buyamda waro. Maralay raba nupa adudi tuminalay. Adu matomta ningamdaba na loyri. Karigi kantadaba tabak ama matomta tawriba haina. Melay madi kaysu heksang kijay ashawbado na mang tarabada. Hiyairel ado wakaladuda sumna khalli. Ay nausik tawgadaba sibu karino. Ay buy tawaduda satuna. Ay na hayroidaba kaya mahaykibado. Ngakpiyo hayna hayrugadra. Ay nausik tawgadaba si karino. Hayna amuk ningsing lai. Ngarang mahak na ngawringay aduda hayna kiba wahaydo nupamana. Itaw na tawba tabakpo karino. Kaya may pakloy dito. Hiyairel ngawring kumi. Ay na tawbubu kayo. Handaki ay na ay ginupi ase. Itaw lo yung ba nangon na tazari. Nangon na sinari. Sel asi nangon na suoy na pawa ni yengo. Hayna sel ado amuk tana do na madaw yengnay. Adubo madaw yadraba hiyairel ado may tido na mahak mahagi na pibo madaw lo yung ba do na yonthokpiramle. Adubo lo yung ba kaya na patami amanate. Aduna kaysu ahen ba madi kaluba tawdi ngayag sanari bahay duni. Ningsing bakak ni hiyairel adubo kari tawbo na pagadra hay na kali. Adubo tumina layri do. Matay manaw anido tumin na layri. Wahay ama hay duna. Ahen muwa amahik hay na bada soy duna kat na bahay bado oirani aduna tumina layri bani. Adubo yam na tazada bahay gadra matam kuiraba kitungda milay gyapokpi mamado nasidi laklamni. Melay ado mamabo ubada warauba sauningba harauba nungayba loinig punsinba haibado oirami. Melay mamabo yengna. Ima, nang sida laklibase yung gimi ka nasu kanggawdabra. Ha? Asukuiba matamse. Karigi, nang naiginagda lakjiba. Ay nahidro, nang ay ginagda lona tumin oirabaso lao haibado. Ima, ay kayang way kangbra. Nuiboy na kawba layti. Ima, tasawdi kamdawri. Pahamadi anayek yaude ko. Masagi tanig pa konzel da hayrakliba wahay kaya ado tarabada mabukning ado nung sido na masabu sinsindo na matanong da konsili aduga sumna hayri. Isabu mama ay nagkaubalite ay nang mo asum nagsingi bema ay nang ngasi sida mapama sida lakliba si. Isabu yung nalak mayari baba madi nang tasaw na nang waraw balay hay na tarakliba ni bema. Aduna ngasidagi isa awaba luway na koklataw ni nang po. Wahaya si masada hayraga mama oibido mayano pa do da amuon sindo na asum na makatarai. Adugay po nga nang su ngasidagi di imalay kidje hay do na wakalado ninghan na bayani. Isa iya anigi awat pa amatalehan laroy. Ibo nga nakoy gidamag ay koy na ang ngamamateng soy do na tauragani. Noy kanasay na mayaw da na nung sina na layraga daw maniko. Melay ado mamala ko dugi ngayhak may thong ado da momonok pa ni. Adubo akaw ba ma kudak ado da ningsing ba oira do na nungay ba da sway migup ado da mangki. Mamada yeng na kapli tawbo konjel da makatarai. Ima ay yumado da amuk ka na lang mayararoy. Ay si ima ipuroibana yonthokpiramle ima ay miyoy kre ima. Masagi wahay ado tabada ngagpanaloyri hiyairel ado so ningamda na magi nupido da yengi aduga nungay da na asum na hayrai. Milay, nang adugi di toy na waraga nuba ay naloy na panaba tawragi ay nang makaydang nungda ningon na pitokloy. Ay na tamoy siyang nanushiba di nang ay itaw adugi mapamda nang bumagso ita nang nizarugani. Ikay bapum na magtadok na. Masama mawa do na sanari buwari ado putaraga ingaw-ngaw bahay mo do oirami. Wahay ama
ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯗꯤ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯁꯤꯜꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯃꯇꯥꯎ ꯏꯕꯨꯡꯉꯣ ꯂꯣꯌꯨꯡꯕꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯎ ꯂꯥꯛꯄꯗ ꯍꯤꯌꯥꯏꯔꯦꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯃꯦꯂꯩ ꯃꯥꯁꯨ ꯃꯤꯄꯥꯏꯅ ꯃꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯌꯨꯝꯕꯗꯨꯁꯨ ꯈꯔ ꯈꯖꯤꯛ ꯉꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯎ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯌꯨ ꯏꯇꯥꯎ ꯅꯪꯅ ꯌꯣꯟꯊꯣꯛꯂꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯑꯣꯏꯅ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯅꯈꯣꯡ ꯄꯥꯏꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯁꯨ ꯈꯨꯔꯨꯝꯃꯒꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯈꯟꯊꯍꯧꯗꯕꯗ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯑꯩ ꯏꯇꯥꯎꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯗꯨ ꯉꯝꯅꯕ ꯄꯤꯔꯒꯦ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯇꯥꯎ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯗꯨꯒ ꯇꯞꯂꯤ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯄꯣꯠꯆꯩꯗ ꯃꯤꯇꯥꯞ ꯑꯩꯒꯤ ꯃꯤꯒꯤ ꯈꯟꯗꯕ ꯏꯁꯥꯒꯤ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯧꯕ ꯅꯨꯄꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯗꯕ ꯋꯥꯈꯜꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯦ ꯈꯟꯒꯅꯨ ꯃꯗꯨ ꯏꯖꯠ ꯂꯩꯇꯕ ꯋꯥꯅꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥꯒꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯌꯨ ꯑꯩ ꯏꯇꯥꯎꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯩ ꯆꯠꯂꯤ ꯏꯇꯥꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯌꯨꯝꯕꯗꯣ ꯋꯥꯍꯩ ꯑꯁꯤꯃ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯅꯦꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯇꯨꯡ ꯏꯟꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯌꯥꯎꯔꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯕꯗ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯀꯥꯎꯕ ꯉꯝꯂꯦ ꯇꯁꯦꯡꯅ ꯍꯤꯌꯥꯏꯔꯦꯜ ꯃꯦꯂꯩ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯦꯂꯩ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯆꯥꯁꯤꯃ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯤꯀꯣ ꯍꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯂꯩꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯔꯣꯏꯁꯤ ꯏꯆꯥꯁꯤꯕꯨ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯤ ꯑꯃꯗꯤ ꯋꯥꯔꯛꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ